Ngarang October tang 13/2025 MMTU Maitai Mitei Tribe Union gi delegation team amana Somdalda NSCNIM gi lusingba TS Muiba amadi makok thongba lusingba sing unaduna Manipurda mapaldagi changlakpa immigrant sing masagi maramdamda halankinaba amadi Maitai Constitution gi ST lista yahonnabagi matangda saugatpinaba wari sanakre loinana lamdam asigi National Resources Lauthoktu sijinnaraktanabagi matangda yalawmi singi right ki matangda su khanakre hairi Mumbai da Manipur gi Naha mari Tamthina Phukhre haukiba yumsakaisa numikki numidangda Mumbai gi khradanda da saksu khenaba mijengda Manipur da gi nupi ama yauna Naha mari Tamthina Phukhre pawgi likhulama gi matungina soklaba miyoi sing adudi Thanrei Sam Semra Solan Khamuiwo Jurei Hor Kangsung amasung nupi macha aduna Ngachon Bon Saiza kawe thodok adu Solan Khamuiwana khamduna leiba bike amada ngahak phamnaba tawbada soibadagi tubadagi kudong saba lauraga Naha tararomna saksu khenaba mijengda makoi maribu Tamthina Phukhibani victim singi maikaidagi khara police station da aiba chero piduna wakalabasu police na FIR lokhattana leiri thodok asi awang nongpok lamdamgi miyoi singi matakta mainland India gi miyoi singna yengwa mijeng amadi hingsa gi thong sing chatharakpagi saruk amani hairi Illegal immigrant militant group sing da JUF na warning Toukhre jailing yarong amadi atay yelhomi singi area da illegal immigrant underground militant group sing na popi thabagi thabak chathariba mihat mipun chathaba amadi yumda yokpa san iroi hameng yen nganu huranbagi thabak kudakta lepnaba jailing yarong United Front JUF na warning tawrakli JUF na thadorakpa cherol amada jailing yarong area amasung atay yellow fruit singi area da unauthorized oina su camp sing thamjilakpa amadi popi Pambi sing makhatana thabagi chatharakpabu kana yaningdaba phongdokpaga loinana illegal immigrant underground militant group singna jailing yarong naga region ki foothill area da yumda san iroi hameng yauna atay yumda yokpa sa sing huranba amadi namduna hatuna sabagi thabak kudakta lepkadabani hairi Jailing Yalonggi ipa ipuna thambiramba lamda popi thaba yumda yokpa sasan huranuna chaba amadi yum sajilakpagi thabak kudakta lepkadabani ain gi wangmada lam khopjinba sing kudakta handokhigadabani refugee amadi militant singna Jailing Yarongda area da operate tawba amadi koichatpagi ayaba JUF na pide Maram asina Jailing Yarong area da asigumba thawang sing chathaba chayol amagi manungda masa-masana lepsabaga loinana Jailing Yaronggi area sing thadoktuna sakhigadabani wafam asi thawoidaba tarabadi JUF na tuminna yenguna laithok loi hairi Senapati da lam hector manga da popi Pambi sing Tharamle Senapati district police na drone sizinaduna Senapati district ki Rizaibiles amasung akoiba mafam singda yengsinnabagi thabak chathabada lam hector manga da popi tharamba thengnare hairi police ki pau asina hai drone sizinaduna nongthaktagi yengbagi thabak chathaba aduda Senapati district ki Rizaibiles ki akoiba chingi saruk singda lam hector manga da popi Pambi tharamba thengnaki loinana popi thari bampham sing aduda yum taruk saduna leiramba su thengnaki adum oinamak yum sing aduda mi amata leiramde hairi police ki maikaidagi resign village ta popi Pambi sing tharamliba miyoi sing adu masak khangdoktuna khunja singna police ta pau piraknaba amadi popi Pambi sing adu athuba matamda yanthatnaba khangankre hairi loinana Senapati police na sigumba aina yadaba thabak sing chathaba singi mathakta akanba thabak lakhotkani hairi BJP Manipur Pradesh na sakawbagi thoram pangthokre kumja 2022 May 3 dagi haukiba kanglukki irang na maram oiraga lanjilakiba miyoi singi marakta masa wai sangdrabi nupi singi damakta akhanana BJP Manipur Pradesh na youth hostel kumal lampakta hangdokliba relief camp ki inmates singni tepak su thekta leiba thama sanglenda sakawbagi thoram pangthokre thoram aduda BJP Manipur Pradesh ki president adhikari mayum Sarda Devi OBC Morcha ki president RK Nongdren Khomba amadi Vice President L Mina Bantana thoram adugi maru oiba thaupu sing oina saruk yake inmates aniga yankai romna saruk yakiba sakobagi thoram aduga mari leinana BJP Manipur Pradesh ke president Sardana hai yanga ginini panba ningon chakoba kumai ase Manipur gi oina khwaidigi chawpa kumhai ne nomit asida mabung mawpa singna mase masal singbu sakauna saksara ama saminaduna masin mana oibagi asengba nuksibagi mari adu mayak sengna takle
BJP Manipur Pradeshna chalairiba nupisingdagi oiba relief camp asida ngarang phawbada angang chani gi mathakta Phukhre relief camp asida mirolbi nupising amadi nauna angang unakhraba mama oibi kaya chaksinna senaduna asoi angam yawhandana bahonaduna lakli ningol chakauba asida irei chapumnamak maru oina relief camp ki inmate singi mafamda BJP Manipur Pradeshna yaipa paujil bijari haina mahakna makha takhi Singapore Police na Zubin Garg misiga mari lainaba evidence sing piraklagani haina Assam Police na phongdokre Singapore Police Force na Assam gi maming satlaba saisakpa Zubin Garg ki misiga mari lainaba evidence sing nimit tarani gi manungda Assam gi Special Investigation Team SIT da tharaklagani haina Senior Police Officer sing na phongdorakre hira masiga mari lainaba ngasi Special DGP CID su oiriba SIT asigi Chief Munan Pradas Guptana phongdorakibada Zubin Garg misi asibu thigatliba SIT da Singapore Police na misi asiga mari lainaba evidence sing CCTV footage sing amadi atai saki singi warol sing nimit tarani gi manungda piraklagani haina thajaba piraklei SIT asigi chief oiriba Munan Pradas Guptana asi handakta numit marini gi khongsatta Singapore da chalubani mahakna khongsat aduda Singapore Police Post ta Zubin gi misi asigi matangda thigatliba SIT da mateng pangbina bahajaki maduda Singapore Police Post ta numit tarani gi manungda Assam da evidence khara tharakani haina thajaba pikibani mahakna Singapore da leiba Indian High Commissioner ga su unaduna misi asigi matangda wari sanaki hairi Lengakna private hospital singi senpham pitho Lakshmi Manipur lengakna thuba matamda mijeng changbiraga private hospital singda PMJAY amadi CMST gi pithoktana leiriba senpham pithok piu haina All Manipur Dialysis Patient Association gi maikaidagi appeal tawrakle Imphal gi Major Khulda leiba Manipur Press Club ta pangtokpa paw gi mifam amada association asigi member Chongtham Lakshmi na hai November tang 3 tagi private hospital sing da lengakna PMJAY amadi CMST gi senpham pithok tabadagi kidney patient sing na dialysis tawba matamda sel lawragani haina laukthokpa leikre wafam asita sengna chatharaklabadi kidney patient lising kun henba amadi yunggi miyoi singda yamna chawna khudongcha dabo ohelagani Kidney patient amana chayol amada dialysis ahumdagi na mari fawba darkagi matung ina tawri patient amana tha amada dialysis tawba matamda lupa lising yangkhaidagi na humpu fawba sangnaribani dialysis tawba matamda shell lawraklabadi patient kaya amadi senpham puthokpa ngamdaduna thawai fawba manglagani haina nungnang phongdorakle mahakna makhata na hai Manipur lengakna hiramasigi matangda mijeng changbiduna private hospital singa yasinnaba ama November gi tang 3 fawbagi manungda purakna bohanabiyo Kidney patient singi khanbiraga private hospital singna su matam khara yengthok yengsin tawbiyu haina appeal tawke Dr. Ritanu mayumda halambagi thodok thokiba numit 10 helaklabasu mihatpa fadri mihatpa singna iteiba phirol sudoklaga pukhibra mahaki imungdagi khongaw fruit hongdoklaga satkibra Imphal Police Station gi jurisdiction manung chaliba ya school singa khamlairakte angom ningol asem ongbi Dr. Rita sahi 68 mapuroiba asem Mohindrabu masage mayumakda tha asigi 19 da Tamthina hatok piramkhiba thodokki matangda Imphal PS na BNS की section 103 की मखादा case FIR number 340 close 10 2025 register tawkula lokalaga thawdo asigi matangda investigation chatharaklabasu hauzik thawdok thokhiba matung numit 13 ni suraklaba fawbada thawdok asida senaba natragana chenaramgani tingnaba miyoi amata fagatpa ngamdrei adumoinamak laikhidrabagi mangani gi leihun gi thoramdi tha asigi 19 na pangtokhibaga loinana tha asigi 16 na mahaki lana tharom pangthoklagani Thawdok thokraba matung asi nimit 13 sujilaklaba fawbada thawdok asida senaba singi matangda langla langjin amata fangba ngamdribra amasung senaba natragana singnaba miyoi sing phagatpa leirabra haina mahaki imungi miyoi amada hanglubada mahakna hai thawdok asigi matangda police na chatharakiba investigation gi matungina karigumba kharadi khanglaba mali adubu ngasi fawbada di thawdok asida senaba natragana singnaba ni haiba miyoi sing phaba punbagi pawdi leitri Laikhidrabigi haksang phangkiba ka asi nahan makai kanamata sangnadabani adubu investigation chatharakliba police ke maikaidigi ngarang imung asidagi firol furit firona singba mangba leibra yengo hairakpadagi changsinduna yenglubada furit khongaw khra manglamba thengnare masina takpadi laikhidrabi bu hatlamba miyoi sing adugi masada
soidana I songlamgani I teiraba firolsing adu set chaduna chatkhibada khudong saroi khanbadagi firol khara hongdoklaga chatkhiba oirangadaba mali amaromda I teiba firolsing adusu imungda thamlamde haina phongdoraki Thagdok asi tasengnamak atamna chatharage haiduna pangthoklamba oigadra hanglubada mahakna hai yumda kinba CCTV camera ge malar bosu puduna chatkibagi thawong asi atamna chatharamba oigani khali maramasna police ke makedeki su akanba investigation leptana chatharaklabasu senaba mioi sing phabada matam khara changba soidana oigani hairake Wafam asi taraba matungda thagdok thokhalamliba mioi sing adu supnatagi amakhaktamak oigadra natragana mi amadagi hena mioi kharana chatharamba oigadra haina hanglubada mahakna hai thagdok asi mi amakhatana chatharangani haiba thajade multiple parcels singi thawong oigani haina phongdoraki thagdok fo Hauzik phawbada thagdok asigi matangda police na lakhatpa case ka mari leina na mi amata fadriba karigino haina hanglubada thagdok asi ningthijana plan tawraga chatharamba oibana evidence sing khomjinduna senaba mioi sing fanaba honabada matam khara sangba oigani hairake adumoinamak asi numidang phawbadadi thagdok asiga mari leinaba police na senaba mioi amata fagatpa laikhidre panba yabadi tha asigi 13 ta salai apunba nupi lup sanulal na Paugi mifam amada pangthoktuna Dr. Rita Buhapada senaba mioi sing adu phaduna arang pangthokkiba ningol chakobugi khudol oina pibiyu haina paumi singi khuthangda phungdokkiba leikrabani karigumba senaba mioi sing adu ningol chakobugi khudol oina piba ngamdrabadi mama oibi khudingmangna haunaruba tawduna akanba ihau hauraklagani haina su phungdokke Police officer amabu rap ki maran siram laga Maharashtra ki Dr. Nupi ama suicide Toukhre Maharashtra ki Satara district leba Lenga ki hospital ama da Dr. Oiba Nupi ama arang numidang mahaki hostel room da suicide tawkuna siramle police na phongdorakibada Dr. Nupi asina mahaki oi thangba makhutta suicide note ama iramki suicide note aduda police officer Gopal bada nena mahak pu haukiba tha manga rom sida hanjin rep tawbuga loinana tamthiba miot minei kya ama sathaki hairi Dr. Nupi aduna makhutta iramba suicide note aduda Prasad Bankar kauba miyoi ama busu paladuna miyoi asina mangonda maintain harassment tawki hairi hauzi Maharashtra ge forensic team na hotel room aduda chatuna nupi aduna makhutta iramba suicide note misi asigi maong matau amadi mafam aduda forensic analysis tawba haukhre lekhidraba Dr. Nupi adugi haksang su postmortem examination ge damakta Phukhre jerak sida police jerak asida Nupi asina suicide note ta ming palamba police officer Gopal badane suspend tawkhibaga lorana Gopal badane amasung Prasad Bankar bu fanabagi damakta thibohumbagi thabak sathaba haukhre haire Maharashtra ge Chief Minister Devendra Fadnavis na thagdok asi haksina lawi haina phongdokhibaga loinana accused ani sigi mathakta investigation tawguna mara leiramlabadi matik saba action lakhatkani haike Maharashtra State Commission for Women su thagdok asida nuaitaba phongdokhibaga loinana police na thihumbagi thabak sathabada mipum khudimangna angamba mateng pangbiyu haike